Mawising Pumlamba IED Pokhaibada DRG official sokle IED Pangli. Sadasaki Bizapu Districta Mawising Pumlamba pressure improvised explosive device IED Mapokhaibada District Reserve Guard DRG official ama sokle hena police to Pungokre. Police official amana Pungokpi Matumina DRG Special Task Force STF ki apan bakang buwa manangarang Bijapur District ki Bairamgar Police Station ki manungsan ba Indrabati area da leibu umanga mada operation chatharingai da thaudok thuki bani soklaba DRG ki official dugi maming sub inspector Prakash Sakti kawi haina phongdok laduna official dunaki ma hospital amada pukhatki bagaloina maha haujuk ki phibam khudong thinai oidri panmaya abadi Bijapur yauna district tare na saba Bastar region ki manu hunjin mafam singda mawi singna IED phumlamba amas pokhaibagi thaudok toina thoklibani August 3 amas August 3 da su Bijapur districta mawi singna phumlamba IED sing pokhairakpadagi sahi kun suraba miwe ema sahi yankai suraba miwe ema sokhiana pausda makhatari UP da Mahiroi Nupimacha hatlamle Uttar Pradesh ki Kushingarh district Independence Day ki thorom yaunaba mayum dagi chatkiba sahi taraga taruk surabi Nupimacha Mahiroi ema hatoklamle haina police na phongdokre thaudo asuga mari leindana wahong pong taunabagi damak sahi kunga taruk suraba miwe ema phagale haina su makoina phongdokli police officer laman hai ki class 10 tamlibi Mahiroi edu Janata Inter College ta Independence Day ki thorom yaunaba August taraga mangai ayu pung 3 makhai ta barom mayum dagi chatkibani adubu numidang wairam phawba mahak mayum da halaktabadagi maki imungi miyoising thibigi thabak chataki haina phongdokladuna official sungduna ki matung ngarang numidang wairam mahak Morban Kunmarakta leiba kalwar amagi makara sidunu leramba mayumdagi khunjasingna thengnarakibani haidi maana ki Nupimacha dugi haksangda athaubu khulai amana sokpagi mafamsing leramba galoina maki imungna thangalapu wakata yumpham oiraga wahang phang taunaba miwe ma phagale haidi Mihatpa Senabani haiba phakibagi Barak motorboat service lepkri mamang segi November thar jiribam ki zakura dor karong digi angang hum amasum nupi okum punna miyoi taruk phaduna pukhraga hatlambe ki thagdok mari lenana NIA na thanglelan mar amasuma ki manaw nipa larosang mar phaki babu yaning da phongdok laduna Barak turel motorboat service taw matam kaktana leplagani rakthokre Barak Valley Port Association press thadorak sola manahai Kasar district ki Mainathor ki Thanglelal Marama Sumanaw Nupaga Laro Sang Marbo NIA na Pasin Kibado akan mamon kanem tawi Thanglelan Marasi Barak Turel hi Thorogi Hingna Balamiti Zabamioni Mak Maraleja da Bamisani Maraleja da Bamisam Pab Punbi Tapusataba Central Agency gi Asan Mirai Nai Betawuni Thanglelan Mar Amasumaki Manaw Nipabu Hazin Kibasi political grave Ithil yawdagi nema sumasi sumdaba masum tawroidaba thapakna haidi thawong asibu yaringdaba phongdok laduna ngasidagi matam kaktana Barak Turel da motorboat service ban tawre mari lena punamangna banasida sogatpiduna Barak Turel da motorboat satpiganu ban manungna pamdaba thawdok tholakpada madu association daita puroi haikena su pausna makhatari MLA humpuna ruling opposition thidana tatok tasin tawnaram labadi May ahungi thawdok tholamloi sapam samngau Barana British ki makutigi ningkhatama phanglaba matung Constitution of India Preambles Article 1395 without repeal and Schedule 1 TF laidun isana isab ngaksaduna laklibasida sakti leiba barar ma ohenmada sahisa kungamathoi sida ruling amadi opposition party ki marakta sinkangjai thomnaduna leirabadi sakti leiba barat sakti leiba Manipur aiba yaro hena ngasi Manipur press cup ta pangthokiba pawmising unaba mada Manipur People's Democratic Front ki secretary sapam samungona phongtokre makatana haikibada barat ki leiriba parliament ki lok sabha ki MP sing amadi Rajya Sabha ki MP sing tuan political parties sing ki represent tawraga su apunba barat lenga ki sasana kathokpa loinana thabok tawpham thoi Barat ki lairiba tongan political parties sing dagi MP oina represent tawjaraga su Lok Sabha ki MP amadi Rajya Sabha ki MP sing na lingzel sa manana sasan tawbada Barat top superpower oigani haibasi ruling amadi opposition party animana khangma darkar oi aina mahele satpamina yambana Manipur sakhotpa ngamdabani ibobi haurakliba mirol education ki mangal ningthina piba ngamdrabadi khunai si mang satpa ngamloi bimol Aina maheli haina satpa mising yambana Manipur sakhotpa ngamdribani isagi thabakta hena mai onsinduna hena sakhotpa isterama oinaba honamina si haina CLP lusingba hanagi minister Okram Ibowin phongdokre
lamphel do laibi Indian Medical Association imagi auditorium dang si pangtokhiba ahanbi state level essay competition 2025 ki makok mathang tarhaba mairoi sing da mana pi duna pungning thogat pagi thoramda athoiba mithung oina saruk yakhiba o ibobina mathaki wapum asi phongdokhibane essay competition adu Office of the Member of Parliament Lok Sabha Inner Manipur sinduna the role of legislature in haiba thimda pangtokibani Lok Sabha gi MP Bimol akoi jamna thorama pu oiduna pangtokiba mana lanthokpi gi thorama da Imphal Review of Art and Politician gi editor Pradip Panjobam Sahitya Academy Award Sarsan Thiam Dice members oina sarugaki oibo bina makataradun hai ekhoi miyoibana aina maheli haiba wakhal na mang thaduna satlabadi thaba ama tawbu matamda kaidonungda mai pakpa ngamloi Sakotpa state singdadi masana tawgadaba thabakta hena mai unsinduna hena khumang sokshinkhri adubu Manipur dadi amana tawba thaba amana yengsinduna sakotpegi thak maning halakli asigumba apikpu wakhalon sthadoptuna matam matam gyeba thawdo wathok kya tholakpa matamda mai pakna pangthok ngamna hotnabaromda mai unsinsi leba asigi citizen amu oirabadi Constitution piribi ishagi hak khangbada natana duty singsu mapung phana pangthokadabani matam maduru sakotpa leba am oiba ngamgani haibu wafam tamki lamdam asigi sahi ani helaglaba irang asinga sipawa center langan waroisan ama purakpa karigi ngamdabano pikraba Manipur state asida thoklibi irang asi matam koina loisindana lairibasi kari arunbe agenda laibagi miyamgi singnaba kohanduna thoklibi irang asigi waroisan ama athupa matamna puraknaba center langan hotna haningbagi apamba thamladuna Manipur langa kimaikai gisu asyengba amadi asumbada yumpham oiduna akhang ahei sing tanaraga crisis asi loishinanaba thamoi singna hotnaminaba mathauta hepu wafam su o ibobina thamki thauram mapu gi warol Lok Sabha gi MP Dr Angomsa Bimol akoi jamna hai education sector ra sakhanaba invest sauna tawduna hogolakliba mirol education gi mangal ningthina piba ngamdragadi khunai si mang sakot pangamloi Bimol akoi jamna makhatara dun hai China na malemna mangjil thana sakot palai bam oirakliba si haukiba sahi kullong gi mamangdigi makhogi education policy semdoktuna afaba university kya tholakpadagini daiba asita education sector da ahongba ama purakna bo hona bada shell yamna invest tawbada natana policy mapung phana implement tawba madi afaba makhal gi leader tholakpa mathautai hana lairamba asweba singsum thokpa gi muhuta ngahak ngahak ki yana basalabadi education sector sakot pangam roi hensu MPB mon akoi jamna makhatana phungdokhi afaba khunai ama CM gi hairabadi mahairoi singi thaudang yamna sawi India gi state singi manungda top 5 ta setmilon da khwaidigi sothariba Manipur state asida lairiba government school singdigi private school singdi hena mahairoi masing yamna tamdi masina private school singda takpi tambiri ba mong asisu sapmana government school singda su takpi ragani takpiragari government schools afaba mahairoi sing hena puthokpa ngangani mahairoi sing ba afaba lambi da lamjing ba haibasida mama mapa oja sing gi thaudang yamna sawi mahairoi sing na su kana hona duna mai pakpa mi amama moiba ngamna bo hona gadabani tungda lakadaba lambi singda hena mai pakpa oyu haina paujal piki thora madur essay competition sida top kunga manga tarakraba mahairoi sing certificate amadi case award sing kusinaki thora madur tungwan ba insurance sing gi oja sing mahairoi sing amadi mama mapa sing saruk yakhena su paus to makhatari poni amadi polo kanana blenga ki policy program sem da ko yauksin si professor CS Priyanjan poni yokhana bhona bada thengnari bu khudong sa da ki asna mara moiraga malem da masak takli ba polo masana mangki gadra haibi aso aki blaklabana poni amasung polo kanana blenga ki policy program sem da ko si yauksin matam oiri haina Manipur Pony Society ki president professor CS Priyanjan phongdokri Thongkhong Community Hall ngasi pangthokiba singkhai hunba polo club ki kunthra subu mapo common thoram da professor Priyanjana mataki wapum se phongdokla dun mang hai polo masana si India government na unique selling point oina sterasi masak takna ba pakhet ka doriba thorang asna polo gi aphabu tungi lambi amani amadi oirakpa yai dubo aikoina section ba mari sangi state government su mating pangduna polo masak tak oina merging singda polo gi mitam khin ki baloina na manak nakpada polo gi playground semgaliba sina international gi thak sanabara sauna mating oiragani singkai hunba polo club amada lamdam asida polo gi ho amanauna sagatuna masana sibu hingana bo hona bada mayu yaduna lakliba club amani haiba wafam sitamki ngasi gi thawra matu Manipur horse riding polo association gi hanigi president S Budasandra
टॉप नौरिया जिला परिषद क्षेत्र तमा प्रधान एम दिनचंद्र वेटनरी डॉक्टर निशिता मणिपुर हॉर्स राइडिंग पोलो एसोसिएशन की मेंबर सिंह सरुक याखी मिस्टर इंटरनेशनल लुकान की अहानब फीचर फिल्म रिलीज तौरगनी मिस्टर इंटरनेशनल 2022 लुकान क्षेत्र में यूम मरुब सक्तम लांगदुना असम की पुवारी के सगोनब वारी यूमफम होदुना पुथोकपा फिल्म बिरंगना जदानी है मिथोन फीचर फिल्म अमा सही की लोसिलकपद हिंदी असमी तेलुगु अमसुम अतई लोल खर रिलीज तौरगनी असम की चीफ मिनिस्टर हिमंत बिस्व शर्मा की थौरांग मखादा सुतिया डेवलपमेंट काउंसिल न पुथोकपा फिल्म असी हिंदी अमदी असमी सिनेमा अनिमकी सकनाइरब फिल्म मेकर अमदी नेशनल अवार्ड विश्वजित बोरान डायरेक्शन पीबनी फिल्म असिदा लुकान क्षेत्र में यूम सुतिया डायनेस्टी की ख्वाइदगी अरोइब निंगथौ महाराज नीतिपाल की सक्तम लांगली फिल्म असिगिदमक सही मरीरोम लुकान क्षेत्र में यूमबो नेशनल स्कूल ऑफ ड्रामा NSD की एलमनाइसिंग की मखार ट्रेनिंग तौखी लुकान की नेशनल इंटरनेशनल की थाक मिस्टर टाइटल फंगी अहानबा खोंदानबगी लंबी दी कुमजा इंग्लिश तरागा मपन मेगा मिस्टर नॉर्थ ईस्ट टाइटल फंगी चयसीमक्तद मिस्टर इंटरनेशनल इंडिया फंगदुना कुमजा इंग्लिश कुनगनिथोइदा फिलीपींस पांथोप मिस्टर इंटरनेशनल पेजेंदा इंडिया की मुहूर्त सिंधुना सरुक याबग लोइनना मिस्टर इंटरनेशनल टाइटल लौब गमखिबनी लुकान अंगांग ओइरिङैदगी वारी इबा अमदी लीबदा हाइथोइ सिंथोइबग लोइनना फिल्म मेकर अम ओइना महान इबा अमदी डायरेक्शन पीबा मणिपुरी फिल्म अमदी टेली फिल्म सिंग लेख्रे माकी फिल्म नवा अखोइबु इंग्लिश तरागा मंगा मैतान अराबा सै इंग्लिश तरागा मपन बेस्ट फीचर फिल्म अमसुम बेस्ट डायरेक्शन की मणिपुर स्टेट फिल्म अवार्ड सिंग मसागी सै तरागा तरुक ngairiङैदा फंगबु ngamki कुमजा इंग्लिश कुनगा मरी माकु मिस्टर इंटरनेशनल ऑर्गेनाइजेशन की मैनेजिंग डायरेक्टर ओइना नहा ओइना अपॉइंट तौखी बिरंगाना जदानी हरिब फिल्म असी नंबगी थबक सादा मौद्रा लुसिनख्रे हाइनसु पाउस द मखाताना फोंदोरखली अदुगो टेंटन असुम मैम थमजगे हौजिकुइनदि मैम पाउस मतांग से लुसिनजरगे अमसुम मखाता बनौबा अपडेट मैम पुनंगाइ मिनसेना चैनल सिगी मेकेरिगी मैम फमद मखाताना थमजरी मखाता बनौबा अपडेट मैम पुनंगाइ मिनसे